फेसबुक MLA बु लाना पौथोक्लुब लैसाबी मसा लाल हैजख्रे ngasi nungthil phongba chifongda March ki tang 13 da kumbi kendra gi MLA S Bira gi mayumda yauksangi paisa khaiba chatluba miyoi singbu nongmaina kaptuna hatkeni ki helaklei haina lana Facebook da thagatlubi laisabi masa ama ngasi ma ki imung manunggi ahal laman sing yauna MLA ga loinana kumbi police station da wakhan taminakhre loinana laisabi masa aduna mahakna tawruriba thabak adugi matangda MLA gi mafamda lala haijakre kumbi kendra gi MLA L Birabu miyamda lan uhannaba Facebook account da thagatlubi laisabi masa adugi mamingna thoi thoksom kawwe hainsu pauksi asina phongduragli aduga mayam matam kuina video thagatpa ngamjahodre mayamna ngakpigani aduga anau balakpa I pau khudima aigi channel sidigi loina phangbiragane update adum tawjarake mayam aduga aigi channel asibu nuksibiduna subscribe tawbiramu anau biyang kangu eragana aduga notification bell icon da click masam daga nambiramu si haram video si matang sa lusinjirage